Saikul-dagi Meitei Tanbada mastermind Oiba Ywkhre Meitei ki yum mai thakiba Meitei ki yumdagi gas amadi gari pochai kaya hurankiba kuki nupa asi gas cylinder pokhaibada sikre hairi. Border fencing ki mayokda ansangi makhada Naga Mahiroi singna khongchat Chatkhre border fencing ki mayokta amadi free movement regime lakhokbagi mayokta All Naga Student Association Manipur Ansangi Mileng Makhada Manipur da lairiba Naga Mahiroi singna saruk yaduna shanti gi Oiba khongchat ama ngarang Technopal District ki en Satang Village Chatkhre Ansangi Makhada puna chatminariba Manipur da laiba tongan man Naga Mahiroi loop 18 na puna saruk yaduna chatkiba khongchat aduda Naga gi homeland ngamkhai sambal khaba yaroi pre-movement regime lakhokba yaningde haiba kholaw lawbaga loinana FMR hanagumna chanahalu Naga gi traditional boundary khangdana border fencing tawba yaroi haina kholawching lawki khongchat adugi presidential Oiba warol piraduna ansangi president TS Angte Shangna hai India amasung Myanmar anigi ngamkhai paringda khundariba Naga singbu India government na imaginary line amana Naga Miyam bu tokai tahale maram asina Naga sing asengba traditional boundary masak khangdana India government na Naga area da Indo-Myanmar border fencing khanaba thaurang asigi mayokta Naga luchingba sing amadi maru oina Satangi khunja singna punna lepminasi haiba wafam thangki khongchat aduda saruk yakiba Naga Mahiroi loop 18 gi luchingba singna ansangi president gi wafam chawatpaga loinana Naga area da asengba traditional boundary khangdana ngamkhai sambal khabagi mayokta amadi free movement regime amu hanna chena hangadabani haiba sida state asida lairiba Naga pumnamang amatoina lepminasi haiba wafam ju thangki ansangi wangang loi Andrea Analna Eastern Marine Community amasung Tangkhulgi khunjasingna ngamkhai sabal khabagi mayokta sangchiliba thabak singbu thagatba phongdoki amadi achumba sigidama aikhoi puna lepminase soidanamagi damak achumba asi phangma ngamgani aikoina maipakani Naga gi ipa ipuna thambiramba lamdi Naga Miyam na ngak sengadabani haina phongdoki Ireibasi thugainaba temsinnarakpasi puwarida handaksina kwaidagi hena saubani Ywkhre Meitei athauba singna sengalamba Ireibagasi machetana thugainaba temsinnarakpa asi puwarida handaki asina kwaidagi hena saubani haina UNLF ki hanagi chairman Ywkhre na phongdokre haukiba chahi 2023 gi July ani kumbi AC gi khoijuman dabi gi chingthakta kuki khulai paiba singna landarakpada thawaina pontha pikhraba khulngakpa ningombam ibomcha Meitei haubam ibomcha Meitei amadi Naurem Rajkumar gi ningsing yumbi maikum hangdopagi thoranga mari lainana wafam asi Ywkhre na phongdokibani Peace Committee Kanglaipa Manipur na sinduna letana chatharakpa athauba singi ningsing yumbi maikum hangdopagi thoram aduda Ywkhre na makhata na hai chahi lising kayadagi hauna khundaduna leiraklaba Meitei purupta landa silakba haibasigi nungi oiba wahan thok chauna lei kuki na Meitei da landarakpagi wa khangnatana Manipur asi machetana thugainaba honarakpa thaurang ching haibasi miyamna sumayek sengna khangbagi tangai fadaba lei thaurang asi maithiba pinaba aikoi sem saduna leigadabani haina sumahakna makhata na phongdoki Thauram aduda isamgi founder amasung hanagi president Nongthombam Rajendro Boy Peace Committee Kanglaipaki president Rajesh Meitei committee asigi women wing member sing special Yangkhai gi member sing amadi khoijuman tabigi khunjasing saruk yaki Oda transfer tawbagi mayokta DMCT gi training Mahiroi singna khongjang changsinkhre Manipur lenga ki higher and technical education gi commissioner na thasi ki tara nipan da thokiba oda sing transfer and posting order amada hanadagi oda watlaga lairiba Dana Manjiri College of Teacher Education DACTA gi oda taruk yausilakpagi mayokta college asigi training Mahiroi singna khongjang changsinkhre Commissioner na thokiba order shanaba yaroi khudakta handokadabani haina Mahiroi sing asina demand tarakli ngasi college asigi training Mahiroi singna college asigi ke manungda lambi thingduna khongjang changsinki khongjang aduda oda walingai order transfer toba yaningde transfer order khudakta handokadabani haina thaba packer singsinaki college asigi training union gi sport secretary kaithelakpam prem na phongdokibada NCT gi kanglon gi matung ina teacher education gi college amada principal tharaga B.Ed amadi M.Ed ki puna oja kuntrani thoi leigadabani DMCTA gi oina hairiba oja masing asi sudana oja kunmanga khak leirambani leifam thokba oja masing dagi taret walaga leiringai loinana tha ama romgi mamangda oja ama transfer tawba leikhre masigi matung handak amu oja taru amaga transfer tawrakpani hanadagi oja walaga leiringai cherakda oja sing transfer tawrakpasi maram chade college asi muthanaba honabaga pangkhangni haina lawi thawang asi union na
hakchina lawbaga loinana masida leibak miyamna maru oina maheroi khudingmakta leiriba lupsing akanba miteng changbiu haina appeal tawki loinana commissioner gi transfer and posting order kodakta handokadabani haina su takshin ki panba yabadi oda transfer tawbagi order adu handoknaba college asigi training union gi maikaidagi manipuri governor amadi mari lainaba commissioner dangarang memorandum pisin kiba laikrabani MLA khara da CM oihange haina phone tawrapagi scam da senaba miyoi ahum jail da thajinkre speaker thoktom satyabrata yauna MLA khara da CM amadi Minister from PK haina phone tawsilakpaga loinana yamnaba sel demand tawrapagi scam da senaba miyoi ahum corner judicial custody da thajinkre judicial custody da thajinkraba miyoi ahum adudi Uttar Pradesh ki Ita district ki manung chanba Nidhuwari Kalat ki Ubas Ahmed Sahitara Mapan Apokpa Sagir Ahmed East Delhi gi Gazipur Sapera Basti Garoli dagi Gaurav Nar Sahitara Mapan Apokpa Udham Singha amadi Mayur Bihar Best 3 dagi Yansu Pan Sahitara Mapani hairi Miyoi sing asi Delhi police na faraba matung Manipur police na formal arrest tawduna thasi gi tarada Imphal da purakkibani Ubas Gaurav amadi Priyansu Imphal da puraklaba matung March 13 da court ta puthokuna makhatana wahang pawang chathanaba police custody da remand lawtharakibani ngasi ayu hana court ta puthoklaba matung da judicial custody da thajinkibani panba yabadi nongthoma birena February 5 da chief minister from the resign tawkraba matung union home minister Amit Shah gi masanupa Jay Shahani saduna saktak jabaga loinana MLA khara da chief minister amadi minister from PK haina lupa crore mari piu haina phone tawsilakpagi scam chatharakibani Arambai Tengol gi PRO Robin Mangang khwarapam dege de lokhachage Prithvi da Maitai nupi gi thongna lingjal fidel saksa hauna lichat maku matai da utpa thawgalon bebar kana matana changdam naba ngamba nate haujichu madubu ngakna chatpa Maitai nupi kaya ama lairi adubu Parda marumda lotuna laibi mafi thongdabi laikang tarjan jim chanabi haksangi kaya khudingma uthokpi jumba chongbi tharak yanbi kayana loina mangthokhale masi aikoina sum yengduna lairagadi yai haiduna Maitai nupi khudingma tinsinara oi hainingai leite chenjau paiba leibaki phamnaiba kaya amadi khulai paiba miyoi kayana maningda bek tawraga laibi khubomda izat yaubi sakhenbi lindaubi kaya amasu leiri Ijati asigi oina pulapki oina akanba athingba ama thamdragadi yengnabana loisinkidrabasu aikoi masana adum loikragani soidrabani Security force na tongan mafamdagi lalhauba taret khulai kaya konana fagatpa ngamkhre Manipur ki tongan mafamsingda security force ki kangbuna ngarang chathakiba operation da lalhauba taret khulai konana fare haina police ki pao amana hairi pao asina makha taribadi Manipur police ki kangbuna ngarang Bishnupur district ki Nambol police station na konba mafam khara da chatkiba operation da KCPCT Maitai gi lanmi ahum khulai konana fagat ki fagalaba miyoi chingandudi irengbam mayai lekai dagi khumuksa ibomcha singha Elias Thabung ton chai nimpu tare Churchanpur dagi Thingkhangphai village dagi haujingna irengban awang lekai da leiba Yumnam Prem Kumar Singha chahi Nimpu nitoi amadi Yumnam Anand Kumar Singha chahi 36 ni makoidagi M20 pistol ama magazine ama light round ani 9mm ammunition 33 SLR ammunition manga biopeng wireless set ahum charger ama fagat ki hairi madam ikan kanadana Bishnupur district ki Kumbi police station na konba Sandangkhong area da chathakiba operation da suhana KCP taibanganba group da yauramba haudingna Socialist Revolutionary Party Sore Pakang Leipak Yawa Miyoi Amasu Pagale Hairi Faraba Miyoi Aduna Salam Rojen Singha Sahi Nimputaret Sagang Bazar Mamang Lekai Dagini Mangondagi Sore Pagi demand letter Nipan Amadi Bishnupur District Laiba School Untra Nipan gi list Amasu Pagale Hairi Jairak Sida Technopal District ki Myanmar Galona ba border pillar number 76 Manak Tagi Supripak Pro gi Lanmi Ama KYKL gi Lanmi Ama Khulai Kaya Konana Fare Hairi Faraba Pripak Pro gi Lanmi Adu gi Mamingna Wangjingdagi Laistram Thomas Singha Sahi Kuntaret Kawi Aduga KYKL gi Lanmi Aduna Wabaga Yangbi Mamang Lekai dagi Yumnam Poshan Maitai Kawi Masagi Sahi Kuntra Humdoi Sure Hairi Makoi Ani dagi 5.56mm light magazine LMD magazine ahom LMD magazine drum ama maru samaga maudra mari AK 56 rifle gi maru ama AK gi magazine ani maru sama kunmanga Motorola set ama charger ama ammunition pons ani combat dress ani rifles asing ani jungle khongup ani fagat ki hairi pagalaba tongan ba lal haulup singi miyoi taret amadi makhoi dagi fangki ba polam sing aduga loinana mari lainaba police station da khushina khre hairi